ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 14 ꯃꯩꯇꯩꯒꯤ ꯒꯧꯔ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏ ꯂꯩꯔꯝꯃꯦ꯫ 2025 ꯂꯣꯏꯗꯧ ꯀꯨꯏꯗ꯭ꯔꯦ, ꯊꯥ 9 ꯐꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ, ꯊꯥ 9 ꯃꯈꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯁꯦꯝ ꯇꯥꯔꯦ, ꯆꯩꯔꯥꯎꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯀꯣꯜꯂꯤꯛ ꯀꯩꯀꯥ ꯅꯥꯟꯅ ꯐꯦꯡꯗꯣꯛꯑꯦ, ꯎꯇꯤ ꯑꯃ, ꯀꯥꯡꯉꯧ ꯑꯃ, ꯕꯣꯔꯥ ꯑꯃ, ꯄꯥꯐꯣꯔ ꯑꯃ, ꯑꯗꯩꯗꯤ ꯆꯝꯐꯨꯠ, ꯏꯔꯣꯝꯕ ꯀꯩꯀꯥ ꯂꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯍꯥꯎꯅ ꯊꯣꯡꯊꯔꯒꯦ꯫ ꯑꯗꯨꯒ ꯏꯅꯥꯎꯒ ꯆꯥꯃꯤꯟꯅꯔꯒꯦ, ꯂꯩꯃꯤꯟꯅꯕ ꯏꯅꯥꯎꯁꯤꯡꯒ ꯆꯥꯕꯒꯤ ꯍꯣꯔꯦꯟ ꯊꯣꯡꯕꯒꯤ ꯀꯩꯀꯥ ꯊꯥꯒꯠꯆꯔꯛꯀꯦꯀꯣ꯫ ꯀꯣꯟ ꯐꯦꯡꯗꯣꯛꯑꯦ, ꯀꯨꯀꯔ ꯍꯧꯖꯤꯛ ꯎꯇꯤ ꯊꯣꯡꯗꯧꯔꯤ, ꯁꯤ ꯆꯩꯔꯥꯎꯗꯣꯏꯅꯤ꯫ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯦ ꯆꯩꯔꯥꯎꯕꯒꯤ꯫ ꯍꯧꯖꯤꯛ ꯎꯇꯤ ꯊꯣꯡꯕ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯦꯁ, ꯎꯇꯤ ꯊꯣꯡꯕ ꯍꯧꯔꯦ ꯉꯁꯤ ꯆꯩꯔꯥꯎꯕꯒꯤ꯫ ꯀꯥꯡꯍꯧꯒꯤ ꯃꯆꯜꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯀꯥꯡꯍꯧ ꯕꯣꯔꯥ ꯑꯃ ꯇꯧꯔꯅꯤ, ꯑꯗꯩ ꯎꯇꯤ ꯑꯃ ꯇꯧꯔꯤ, ꯑꯗꯨꯒ ꯑꯇꯩ ꯃꯊꯪ ꯃꯥꯟꯕ ꯍꯧꯔꯦ ꯎꯇꯤꯁꯦ꯫ ꯍꯧꯖꯤꯛ ꯄꯥꯐꯣꯔ ꯍꯧꯅꯕ ꯄꯥꯐꯣꯔꯅꯦ, ꯑꯗꯨꯒ ꯏꯔꯣꯟꯅꯕ ꯂꯣꯛꯂꯩꯒꯨꯝꯕ ꯈꯔ ꯌꯦꯡꯕ ꯆꯠꯂꯤ꯫ ꯄꯥꯐꯣꯔ ꯑꯃꯒ ꯏꯔꯣꯝꯕ ꯑꯃꯒ ꯍꯥꯞꯄꯁꯦꯅ ꯍꯥꯏꯔꯒ ꯃꯆꯥꯛꯇꯨ ꯂꯩꯕ ꯆꯠꯂꯤ꯫ ꯏꯔꯣꯟꯕ ꯌꯥꯕ ꯑꯝꯇ ꯐꯪꯗ꯭ꯔꯦ, ꯂꯣꯛꯂꯩꯒꯨꯝꯕ ꯆꯝꯐꯨꯠꯀꯤ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯦ, ꯊꯕꯤꯒ ꯆꯝꯐꯨꯠ ꯍꯋꯥꯏꯒ 60। ꯊꯕꯤꯒ ꯆꯝꯐꯨꯠ ꯍꯋꯥꯏꯒ ꯂꯩꯔꯦ, ꯐꯗꯤꯒꯣꯝꯒ ꯏꯔꯣꯟꯕ ꯐꯪꯗ꯭ꯔꯦ꯫ ꯊꯕꯤꯒ ꯆꯝꯐꯨꯠ ꯍꯋꯥꯏꯒ ꯈꯔ ꯂꯩꯔꯛꯑꯦ, ꯆꯝꯐꯨꯠ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯏꯔꯣꯝꯕꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯃꯣꯔꯣꯛ ꯃꯦꯠꯄꯅ ꯃꯍꯨꯠ ꯁꯤꯟ ꯇꯥꯔꯦ, ꯌꯥꯎꯗ ꯌꯥꯗꯕꯅꯤꯅ ꯏꯔꯣꯝꯕꯗꯤ꯫ ꯃꯣꯔꯣꯛ ꯃꯦꯠꯂꯒꯦ, ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯕ꯫ ꯐꯗꯤꯒꯣꯝꯁꯨ ꯂꯨꯄꯥ 10ꯒꯤ ꯂꯩꯔꯛꯑꯦ꯫ ꯌꯥꯝ ꯁꯥꯏꯌꯦ ꯗꯦꯜꯂꯤꯁꯦ, ꯌꯥꯝ ꯃꯄꯥꯟ ꯊꯣꯛꯄꯗ ꯍꯨꯃꯥꯡ ꯀꯥꯡꯉꯦ꯫ ꯀꯥ ꯌꯧꯔꯕꯅꯤꯅ ꯈꯔ ꯏꯪꯉꯦ, ꯐꯔꯦ꯫ ꯎꯇꯤ ꯂꯣꯏꯔꯦ, ꯁꯤꯅ ꯀꯥꯡꯍꯧ꯫ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯔꯣꯏꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ, ꯍꯩꯇ ꯉꯧꯕꯅꯤ꯫ ꯎꯇꯤ ꯑꯃ ꯇꯧꯔꯦ, ꯀꯥꯡꯍꯧ ꯑꯃ ꯇꯧꯔꯦ, ꯑꯗꯨꯒ ꯄꯥꯐꯣꯔ ꯑꯃ ꯉꯧꯔꯅꯤ, ꯏꯔꯣꯝꯕ ꯂꯩꯇ꯭ꯔ ꯃꯣꯔꯣꯛ ꯃꯦꯠꯂꯅꯤ, ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃꯒ꯫ ꯀꯥꯡꯍꯧ ꯂꯣꯏꯗꯧꯔꯦ꯫ ꯕꯦꯁꯣꯟ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯂꯩꯔꯨꯔꯦ, ꯊꯤꯠꯄ ꯂꯣꯏꯔꯦ꯫ ꯁꯤ ꯃꯔꯣꯏꯁꯤꯅ ꯃꯔꯣꯏ ꯕꯣꯔꯥꯒꯤꯅꯤ, ꯁꯤꯅ ꯈꯥꯃꯦꯟ ꯕꯣꯔꯥ, ꯃꯔꯣꯏ ꯕꯣꯔꯥ, ꯈꯥꯃꯦꯟ ꯕꯣꯔꯥ꯫ ꯁꯤꯅ ꯆꯝꯐꯨꯠꯀꯤ ꯀꯥꯝꯂꯨꯔꯒꯦ, ꯂꯣꯏꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯆꯥꯊꯔꯒꯦ ꯏꯁꯣꯔꯗ ꯈꯔ ꯀꯠꯆꯔꯒ꯫ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯔꯦꯀꯣ, ꯈꯥꯃꯦꯟ ꯕꯣꯔꯥꯅꯤ, ꯈꯥꯃꯦꯟ ꯕꯣꯔꯥ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯕ ꯍꯧꯔꯒꯦ꯫ ꯏꯁꯣꯔꯒꯤꯁꯨ ꯀꯠꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯂꯥꯏꯒꯤꯁꯨ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯏꯁꯣꯔ ꯏꯕꯨꯡꯉꯣ꯫ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ, ꯆꯩꯔꯥꯎꯕ꯫